ꯑꯩꯈꯣꯏ ꯃꯌꯥꯝꯁꯨ ꯈꯪꯅꯔꯤꯕ ꯉꯥꯛꯇꯅꯤ UPI ꯄꯦꯃꯦꯟ ꯃꯦꯊꯣꯗ ꯑꯃꯅꯤ ꯑꯗꯨꯕꯨ RTGS IMPS NEFT ꯍꯥꯏꯔꯤꯕ ꯄꯦꯃꯦꯟ ꯃꯦꯊꯣꯗꯁꯤꯡ ꯑꯁꯤ ꯂꯩꯅ ꯑꯩꯈꯣꯏꯅ ꯀꯔꯤꯒꯤꯗꯃꯛ UPI ꯑꯁꯤꯕꯨ ꯌꯥꯝꯅ ꯃꯔꯨꯑꯣꯏꯅ ꯑꯃꯗꯤ ꯄꯥꯛ ꯁꯟꯅ ꯁꯤꯖꯤꯟꯅꯔꯤꯕꯅꯣ ꯄꯦꯃꯦꯟ ꯃꯦꯊꯣꯗ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯃꯥꯒꯤ ꯁꯤꯖꯤꯟꯅꯐꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯔꯨꯑꯣꯏꯕ ꯑꯃꯃꯝ ꯂꯩꯅꯔꯤꯕ ꯉꯥꯛꯇꯅꯤ ꯃꯌꯥꯝ ꯉꯁꯤꯗꯤ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯀꯔꯤꯒꯤꯗꯃꯛ ꯑꯃꯦꯔꯤꯀꯥꯅ UPI ꯄꯦꯃꯦꯟ ꯃꯦꯊꯣꯗ ꯑꯁꯤ ꯄꯥꯝꯗ꯭ꯔꯤꯕꯅꯣ ꯑꯗꯨꯒ UPI ꯄꯦꯃꯦꯟ ꯃꯦꯊꯣꯗ ꯑꯁꯤꯅ ꯏꯟꯗꯤꯌꯥꯗ ꯇꯨꯡꯗ ꯂꯥꯛꯀꯗꯕ ꯑꯁꯤꯗ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯀꯥꯟꯅꯕ ꯄꯤꯔꯛꯄ ꯌꯥꯕꯒꯦ ꯍꯥꯏꯕꯗꯨ ꯚꯤꯗꯤꯑꯣ ꯑꯁꯤꯒꯤ ꯈꯪꯃꯤꯟꯅꯈꯤ 2000 ꯑꯁ꯭ꯋꯥꯏꯗꯗꯤ ꯏꯟꯗꯤꯌꯥꯗ ꯑꯩꯈꯣꯏꯅ ꯃꯤꯑꯣꯏ ꯑꯃ ꯍꯦꯛꯇꯗ ꯂꯨꯄꯥ ꯂꯥꯈ 2ꯒꯤ ꯃꯊꯛꯇ ꯄꯩꯁా ꯊꯥꯒꯦ ꯍꯥꯏꯕ ꯇꯥꯔꯕ ꯑꯗꯨꯗꯤ RTGS ꯍꯥꯏꯔꯤꯕ ꯄꯦꯃꯦꯟ ꯃꯦꯊꯣꯗ ꯑꯁꯤ ꯁꯤꯖꯤꯟꯅꯍꯜꯂꯝꯃꯦꯕ ꯑꯗꯨꯕꯨ ꯄꯕ꯭ꯂꯤꯛꯁꯤꯡꯅ ꯀꯣꯏꯁꯅꯤꯡ ꯇꯧꯕ ꯑꯃ ꯍꯧꯔꯛꯂꯦ ꯍꯥꯏꯕꯗꯤ ꯂꯨꯄꯥ ꯂꯥꯈ 2ꯒꯤ ꯃꯊꯛ ꯅꯠꯇꯕꯤ ꯑꯩꯈꯣꯏꯅ ꯂꯨꯄꯥ ꯂꯥꯈ 2ꯒꯤ ꯃꯈꯥꯒꯤ ꯄꯩꯁꯥ ꯊꯥꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯀꯔꯝꯕ ꯇ꯭ꯔꯥꯟꯁꯦꯛꯁꯟ ꯃꯦꯊꯣꯗ ꯁꯤꯖꯤꯟꯅꯗꯣꯏꯅꯣ ꯍꯥꯏꯕꯁꯤꯅꯦ ꯑꯗꯨꯕꯨ RBIꯅ ꯁꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤ ꯁꯣꯜꯕ ꯇꯧꯅꯉꯥꯏꯒꯤꯗꯃꯛ NEFT ꯍꯥꯏꯔꯤꯕ ꯇ꯭ꯔꯥꯟꯁꯦꯛꯁꯟ ꯃꯦꯊꯣꯗ ꯑꯁꯤ ꯑꯃꯨꯛ ꯄꯨꯊꯣꯛꯑꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯂꯨꯄꯥ ꯂꯥꯈ 2ꯒꯤ ꯃꯈꯥꯒꯤ ꯄꯩꯁꯥ ꯊꯥꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ NEFT ꯍꯥꯏꯔꯤꯕ ꯇ꯭ꯔꯥꯟꯁꯦꯛꯁꯟ ꯃꯦꯊꯣꯗ ꯑꯁꯤ ꯁꯤ ꯑꯃꯨꯛ ꯁꯤꯖꯤꯟꯅꯕ ꯑꯃ ꯍꯧꯔꯛꯑꯦꯕ ꯃꯁꯤꯗ ꯄꯕ꯭ꯂꯤꯛꯁꯤꯡꯅ ꯈꯨꯗꯣꯡꯆꯥꯗꯕ ꯑꯃꯃꯨꯛ ꯃꯥꯌꯣꯛꯅꯕ ꯍꯧꯔꯛꯂꯦ ꯃꯗꯨꯗꯤ ꯑꯩꯈꯣꯏꯅ ꯂꯥꯈ 2ꯒꯤ ꯃꯈꯥꯗ ꯄꯩꯁꯥ ꯊꯥꯕ ꯃꯇꯝꯗ NEFTꯒꯤ ꯇ꯭ꯔꯥꯟꯁꯦꯛꯁꯟ ꯃꯦꯊꯣꯗ ꯑꯁꯤꯕꯨꯗꯤ ꯁꯤꯖꯤꯟꯅꯔꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯉꯥꯏꯍꯥꯛꯀꯤ ꯑꯣꯏꯕ ꯗꯔꯀꯥꯔ ꯑꯣꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯤꯁꯤꯡ 10 10 30 ꯊꯥꯔꯛꯄ ꯃꯇꯝꯗꯗꯤ ꯃꯤꯅꯤꯠ 30 ꯉꯥꯏꯔꯒ ꯊꯥꯕ ꯑꯁꯤ ꯇꯥꯔꯝꯃꯤ ꯃꯁꯤꯗꯒꯤ ꯄ꯭ꯔꯖꯥꯁꯤꯡꯅ ꯂꯥꯈ 2ꯒꯤ ꯃꯈꯥꯗ ꯄꯩꯁꯥ ꯊꯥꯕꯗ ꯃꯤꯅꯤꯠ 30 ꯉꯥꯏꯗꯨꯅ ꯊꯥꯕ ꯑꯗꯨ ꯉꯥꯏꯗꯅꯕꯒꯤꯗꯃꯛ RBIꯗ ꯗꯤꯃꯥꯟ ꯇꯧꯕ ꯍꯧꯔꯛꯈꯤ ꯑꯁꯨꯝꯅ RBIꯅ 2008ꯇ NPCI ꯍꯥꯏꯅ ꯈꯪꯅꯕ ꯍꯥꯏꯕꯗꯤ National Payment Corporations of India ꯍꯥꯏꯅ ꯈꯪꯅꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃ ꯁꯦꯝꯈꯤ ꯑꯗꯨꯒ 2010ꯗ IMPS ꯍꯥꯏꯅ ꯈꯪꯅꯕ ꯄꯦꯃꯦꯟ ꯁꯤꯁꯇꯦꯝ ꯑꯃꯃꯨꯛ ꯗꯤꯕꯦꯂꯞ ꯇꯧꯈꯤ IMPS ꯑꯁꯤ ꯂꯥꯛꯈꯤꯕꯗꯒꯤ ꯑꯩꯈꯣꯏꯅ ꯄꯨꯡꯈꯥꯏ ꯉꯥꯏꯗꯨꯅ ꯄꯩꯁꯥ ꯊꯥꯔꯝꯕꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯗꯨꯕꯨꯗꯤ ꯁꯣꯜꯕ ꯇꯧꯈꯤ ꯑꯗꯨꯕꯨ ꯃꯁꯤꯗꯁꯨ ꯂꯤꯃꯤꯇꯦꯁꯟ ꯀꯌꯥ ꯑꯃ ꯂꯩꯔꯝꯃꯤ IMPS ꯁꯤꯖꯤꯟꯅꯔꯒ ꯑꯩꯈꯣꯏꯅ ꯃꯔꯆꯦꯟ ꯑꯃꯗ ꯈꯨꯗꯛꯇ ꯂꯨꯄꯥ 10 10 ꯊꯥꯕ ꯌꯥꯗꯦ ꯑꯩꯈꯣꯏꯅ ꯄꯩꯁꯥ ꯊꯥꯒꯗꯧꯔꯤꯕ ꯃꯤꯁꯛ ꯑꯗꯨꯒꯤ ꯕꯦꯡꯒꯤ ꯗꯤꯇꯦꯜꯁꯤꯡ ꯑꯗꯨ ꯕꯦꯅꯤꯐꯤꯁꯔꯤ ꯑꯣꯏꯅ ꯑꯦꯗ ꯇꯧꯕ ꯃꯊꯧ ꯇꯥꯔꯝꯃꯤ ꯕꯦꯅꯤꯐꯤꯁꯔꯤ ꯑꯗꯨꯗ ꯄꯩꯁꯥ ꯊꯥꯕ ꯌꯥꯔꯦ ꯍꯥꯏꯅ ꯑꯦꯛꯇꯤꯚꯦꯠ ꯇꯧꯔꯛꯄꯁꯨ ꯉꯥꯏꯕ ꯃꯊꯧ ꯇꯥꯔꯤꯕꯅꯤ ꯕꯦꯅꯤꯐꯤꯁꯔꯤꯁꯨ ꯑꯦꯗ ꯇꯧꯗꯕꯤꯗ ꯑꯩꯈꯣꯏꯅ ꯃꯔꯆꯦꯟ ꯑꯃꯗ ꯅꯠꯇ꯭ꯔꯒꯅ ꯃꯤꯑꯣꯏ ꯑꯃ ꯍꯦꯛꯇꯗ ꯈꯨꯗꯛꯇ ꯄꯩꯁా ꯊꯥꯕ ꯌꯥꯕ ꯊꯤꯔꯛꯄ ꯃꯇꯝꯗ NPCIꯅ IMPSꯀꯤ ꯑꯞꯒ꯭ꯔꯦꯗꯦꯗ ꯚꯔꯖꯟ ꯑꯃ ꯑꯣꯏꯅ UPI ꯍꯥꯏꯕꯗꯤ Unified Payment Interface ꯑꯁꯤ ꯄꯨꯊꯣꯛꯈꯤ UPI ꯑꯁꯤꯅ ꯃꯌꯥꯝꯗꯒꯤ ꯇꯣꯉꯥꯟꯕ ꯍꯥꯏꯔꯒꯗꯤ ꯃꯥꯗꯤ ꯕꯦꯅꯤꯐꯤꯁꯔꯤ ꯑꯦꯗ ꯇꯧꯗ꯭ꯔꯕꯁꯨ ꯃꯤꯑꯣꯏ ꯑꯃ ꯍꯦꯛꯇꯗ ꯈꯨꯗꯛꯇ ꯄꯩꯁꯥ ꯊꯥꯕ ꯌꯥꯏ ꯃꯥꯒꯤ ꯑꯣꯏꯕ ꯚꯔꯆꯨꯋꯦꯜ ID ꯑꯃ ꯁꯦꯝꯗꯨꯅ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯈꯪꯅꯔꯤꯕ UPI ID ꯑꯁꯤꯒꯤ ꯈꯨꯠꯊꯥꯡꯗ ꯑꯩꯈꯣꯏꯅ ꯄꯩꯁꯥ ꯑꯁꯤ ꯏꯔꯥꯏ ꯂꯥꯏꯅ ꯊꯥꯕ ꯌꯥꯔꯤꯕꯅꯤ ꯃꯁꯤ 24/7 ꯁꯤꯖꯤꯟꯅꯕ ꯌꯥꯏ ꯃꯉꯣꯟꯗ ꯁꯨꯇꯤ ꯍꯥꯏꯕ ꯑꯃ ꯂꯩꯇꯦ ꯑꯗꯨꯒ ꯃꯉꯣꯟꯗꯁꯨ ꯆꯥꯔꯖ ꯍꯥꯏꯕꯁꯤ ꯂꯩꯇꯦ ꯑꯩꯈꯣꯏꯅ ꯃꯔꯆꯦꯟ ꯕꯦꯡꯀꯔ ꯍꯥꯏꯕꯗꯤ ꯗꯨꯀꯥꯟꯒꯨꯝꯕꯅꯆꯤꯡꯕ ꯑꯦꯅꯤ ꯁ꯭ꯇꯣꯔ ꯑꯃ ꯍꯦꯛꯇꯗ ꯂꯨꯄꯥ 10 10 ꯑꯁꯤ ꯏꯔꯥꯏ ꯂꯥꯏꯅ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯕ UPI ꯑꯁꯤ 2016ꯗ ꯄꯨꯊꯣꯛꯈꯤꯕꯅꯤ ꯍꯧꯖꯤꯛ ꯗꯤꯖꯤꯇꯦꯜ ꯄꯦꯃꯦꯟꯒꯤ ꯂꯝ ꯑꯁꯤꯗ ꯏꯟꯗꯤꯌꯥꯅ ꯇꯣꯞ 1ꯗ ꯂꯩꯔꯤ ꯃꯁꯤ ꯄꯨꯝꯅꯃꯛ UPI ꯑꯁꯤ ꯄꯨꯊꯣꯛꯂꯝꯕ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥꯗ ꯗꯤꯖꯤꯇꯦꯜ ꯄꯦꯃꯦꯟꯒꯤ ꯇ꯭ꯔꯥꯟꯁꯦꯛꯁꯟ ꯑꯁꯤ 100 ꯃꯤꯂꯤꯌꯟꯒꯤ ꯃꯊꯛꯇ ꯑꯣꯏ ꯃꯁꯤ ꯃꯇꯧ ꯀꯔꯝꯅ ꯑꯣꯏꯊꯣꯛꯂꯤꯕꯅꯣ ꯍꯥꯏꯕꯗ UPIꯅ ꯑꯣꯏꯊꯣꯛꯍꯟꯕꯅꯤ ꯃꯃꯥꯡꯗꯁꯨ ꯍꯥꯏꯖꯈ꯭ꯔꯕꯗꯨꯅꯤ UPI ꯑꯁꯤ 24/7 ꯑꯣꯄꯔꯦꯠ ꯇꯧꯏ ꯑꯃꯁꯨꯡ ꯕꯦꯅꯤꯐꯤꯁꯔꯤ ꯑꯦꯗ ꯇꯧꯗꯨꯅ ꯃꯇꯝ ꯃꯥꯡꯊꯣꯛ ꯃꯥꯡꯁꯤꯟ ꯇꯧꯕ ꯑꯁꯤ ꯃꯉꯣꯟꯗꯗꯤ ꯂꯩꯔꯣꯏꯗꯧꯔꯤꯕꯅꯤ UPI ꯄꯦꯃꯦꯟ ꯁꯤꯁꯇꯦꯝ ꯑꯁꯤ ꯌꯥꯝꯅ ꯊꯨꯅ ꯄꯣꯄꯨꯂꯔ ꯑꯣꯏꯈꯤꯕꯒꯤ ꯆꯥꯎꯔꯕ ꯃꯔꯝ ꯈꯔ ꯅꯩꯅꯕ ꯇꯥꯔꯒꯗꯤ 2016ꯒꯤ ꯑꯦꯄ꯭ꯔꯤꯜꯗ UPI ꯂꯣꯟꯆ ꯇꯧꯈ꯭ꯔꯕ ꯃꯇꯨꯡ 2016ꯒꯤ ꯑꯣꯒꯁꯇ ꯐꯣꯟꯄꯦꯅ UPI ꯑꯁꯤ ꯀꯣꯅꯦꯛ ꯇꯧꯈꯤ ꯑꯗꯨꯒ 2016ꯒꯤ ꯁꯦꯞꯇꯦꯝꯕꯔꯗꯒꯤ Jio ꯑꯁꯤ ꯊꯣꯔꯛꯈꯤ Jio ꯊꯣꯔꯛꯄꯗꯒꯤ ꯃꯤꯑꯣꯏ ꯑꯌꯥꯝꯕꯅ ꯏꯟꯇꯔꯅꯦꯠ ꯑꯁꯤ ꯁꯤꯖꯤꯟꯅꯔꯛꯈꯤ ꯃꯁꯤꯅ ꯗꯤꯖꯤꯇꯦꯜ ꯄꯦꯃꯦꯟꯒꯤ ꯂꯝꯗ ꯌꯥꯝꯅ ꯆꯥꯎꯕ ꯕꯨꯁ ꯑꯃ ꯄꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ 2016ꯒꯤ ꯅꯕꯦꯝꯕꯔ ꯊꯥꯗꯒꯤ ꯑꯃꯨꯛ ꯗꯤꯃꯣꯅꯤꯇꯥꯏꯖꯦꯁꯟ ꯂꯥꯛꯈꯤ ꯃꯁꯤꯅ ꯗꯤꯖꯤꯇꯦꯜ ꯄꯦꯃꯦꯟꯒꯤ ꯂꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯈꯣꯡ ꯊꯥꯡꯖꯤꯜꯍꯟꯅꯕꯒꯤ ꯃꯔꯝ ꯑꯃ ꯑꯣꯏꯈꯤ ꯃꯁꯤꯗ ꯒꯚꯔꯟꯃꯦꯟꯠꯅ ꯄ꯭ꯔꯥꯏꯚꯦꯠ ꯀꯝꯄꯅꯤ ꯃꯌꯥꯝ ꯑꯃꯗ ꯂꯤꯡꯛ ꯇꯧꯗꯨꯅ ꯁꯤꯖꯤꯟꯅꯕ ꯌꯥꯍꯟꯕꯗꯒꯤ ꯑꯍꯥꯟꯕꯗ ꯐꯣꯟꯄꯦꯅ ꯂꯧꯈ꯭ꯔꯕ ꯃꯇꯨꯡ ꯁꯦꯞꯇꯦꯝꯕꯔ 2016ꯗ ꯑꯃꯨꯛ ꯇꯦꯁ ꯑꯁꯤ ꯂꯥꯛꯈꯤ ꯇꯦꯁ ꯍꯥꯏꯔꯤꯕꯁꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ GPay ꯍꯥꯏꯅ ꯈꯪꯅꯔꯤꯕ Google Pay ꯑꯁꯤꯕꯨꯅꯤ ꯅꯕꯦꯝꯕꯔ 2017ꯗꯒꯤ ꯑꯃꯨꯛ Paytm ꯑꯁꯤꯁꯨ ꯂꯥꯛꯈꯤ ꯑꯁꯨꯝꯅ ꯄ꯭ꯔꯥꯏꯚꯦꯠ ꯀꯝꯄꯅꯤ ꯃꯌꯥꯝ ꯑꯁꯤ ꯂꯥꯛꯈꯤꯕꯗꯒꯤ UPI ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯥꯎꯕ ꯁꯤꯖꯤꯟꯅꯕꯗ ꯅꯨꯡꯉꯥꯏꯕ ꯑꯃꯗꯤ ꯃꯁꯥꯒꯤ ꯑꯣꯏꯅ ꯇꯣꯉꯥꯟꯅ ꯆꯥꯔꯖ ꯂꯩꯖꯗꯕ ꯄꯦꯃꯦꯟ ꯁꯤꯁꯇꯦꯝ ꯑꯃ ꯑꯣꯏꯔꯛꯈꯤ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯂꯥꯛꯂꯤꯕ ꯄꯣꯏꯟꯠꯗꯤ UPI ꯑꯁꯤ ꯏꯟꯗꯤꯌꯥꯅ ꯄꯨꯊꯣꯛꯆꯕꯅꯤ ꯏꯟꯗꯤꯌꯥꯗ ꯁꯤꯖꯤꯟꯅꯖꯕꯅꯤ ꯑꯗꯨꯕꯨ ꯀꯔꯤꯒꯤꯗꯃꯛ ꯑꯃꯦꯔꯤꯀꯥꯅ UPI ꯑꯁꯤꯕꯨ ꯄꯥꯝꯗ꯭ꯔꯤꯕꯅꯣ ꯑꯗꯨꯒ ꯃꯁꯤꯗ ꯀꯔꯤꯒꯤꯗꯃꯛ ꯃꯈꯣꯏꯅ ꯃꯤꯄꯥꯏꯕ ꯄꯣꯛꯂꯤꯕꯅꯣ ꯑꯁꯤꯅꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜꯒꯤ ꯋꯥꯔꯜ ꯑꯁꯤꯗ ꯑꯃꯦꯔꯤꯀꯥꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯂꯤꯗ ꯇꯧꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯁꯤꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯃꯔꯨꯑꯣꯏꯕ ꯃꯔꯝꯗꯤ ꯃꯈꯣꯏꯒꯤ ꯀꯔꯦꯟꯁꯤ ꯍꯥꯏꯕꯗꯤ US ꯗꯣꯂꯔ ꯑꯁꯤꯅꯅꯤ इंटरनेशनल पेमेंट खुदिमक अमेरिका की स्विफ्ट कोड हाइबा असिगे खुथांगदा पुमनमक तौगदरिबन फाइनेंशियल की लमदा ओइरो टेक्नोलॉजी की लमदबु ओइरो मखोइना अदुमक हेंदना लागे इंडिया गुम्बा डेवलपिंग कंट्री असिना मखोइददि लैत्रिबा UPI गुम्बा कया अमा पुथोरकलि मसिदा अनौबा कंपनी NPCI इंटरनेशनल पेमेंट लिमिटेड असिसु यावसिलकलि कंपनी असिगी यामना मरुओइबा पांडम असी
इंटरनेशनल की UPI पेमेंट सिस्टम असी चनहनबा अहानबदा भूटान एक्सेप्ट तौदुना UPI असी सिजिन्नबा हौखरे दुबई सिंगापुर चिंब लम कयानसु सिजिन्नबा हौरगनी हाबगी वाफम लेरबनी लमसिंग असि नतबा कंट्री तरामु अमसु सिजिन्ननिंगबगी अपाम्बा दु फोंदोखिबा लेरबनी मखोइसिंगदुगी मरगदा मलेशिया थाईलैंड फिलिपीन वियतनाम कंबोडिया ताइवान साउथ कोरिया अमसुंग जापान चिंब लम कयासिंग असिनी अदुबु यूरोप कंट्रीसिंग असिददी यामना लाइना चंगुबा हाबदी यारो तविगुमसुंग फ्रांस नदी इंटरेस्ट उठिबा लेरबनी करिगुम्बा फ्रांस ना UPI असी सिजिन्नखिबा तारगदी अखोइना पेरिस ता कोइबा चटपा मतमदा अखोइगी करेंसी असी ओन्थो ओनसिन तौबगी दरकार हाबदु ओइररोय फॉरेस्ट के कार्ड असिसु पुथोक पुसिनगी दरकार ओइररोय डायरेक्ट UPI ना पेमेंट तौबा यारगनी मतौ असमना अखोइना इंटरनेशनल ट्रिप चटपा मतमदा UPI सिजिन्नबा कंट्री दा चंगुबा तारगदी अखोइगी करेंसी असी मखोइगी लोकल करेंसी अदुदा ओन्थो ओनसिन तौबगी प्रॉब्लम हाबदु मलेरोय अदुगा इंटरनेशनल पेमेंट चथबा मतमदसु स्विफ्ट कोड सिजिन्नबगी दरकार लैते डायरेक्ट UPI की खुथांगदा चथबा यारगनी असिना इंडियन इकोनॉमी दा यामना चावबा कंट्रीब्यूशन अमा पीगदोरिबनी अदुगा अखोइगी एनवायरनमेंट दसु असुकी मति कानाबा हाबदु ओइगनी चाही अमदा इंडिया दा अनौब पैसासिंग साबदा अदुगा सेगाई तुकाइसिंग असि सिंदोक सिंजिन तौबदा 2 लाख करोड़ हेन चंगिबनी कदिगुम्बा अखोइना डिजिटल पेमेंट असि फजना मपुम फाना सिजिन्नबा तारगदी हाइबा एक्सपेंडिचर असि हंदरकदोरिबनी एक्सपेंडिचर ओइरंबा अदुना अखोइगी UPI टेक्नोलॉजी असि चौखलहनबा होनबा मतमदा सिजिन्नबा यागदोरि अमेरिकन कंपनी विसा मास्टरकार्ड चुंबा कंपनी सिंग असिना UPI असिबु चौखलकपा पामद्रिबगी मरुओबा मरम खरा पनबा तारगदी HDFC की ATM कार्ड ना HDFC की ATM दगी खक पैसा लथोपा याय अतोप ATM हाबदी ICICI SBI ने लेरिबसिंग असिदगिदी यादे अतोप बैंकसिंग हाबदी SBI ICICI एक्सिस ने लेरिबसिंग असिसु मखोय मखोयगी ATM खक नतना अतोपदगी लथोपा यादे मरमदी बैंक अमगी कस्टमर अमगी डेटा असि अतोप बैंकसिंग दा शेयर तौनिंगदबगिनी मरक असिदा विसा मास्टरकार्ड हारिबा कंपनी सिंग असिना मखोयना नेटवर्क अमा सेमलगा चार्ज खर खर लौरगा एनी ATM बूथ अमदगी ATM कार्ड अमा हेक्तना पैसा लथोपा याहलिबनी असुमना अखोयना मर्चेंट अमदा कार्ड की खुथांगदा पेमेंट चथबा मतमदा विसा नत्रगना मास्टरकार्ड हारिबा असिना MDR हाबदी मर्चेंट डिस्काउंट रेट हाइना 1% दैना 2% फावा मखोयना चार्ज कक्तुना पेमेंट अंदुबु मखोयना वेरीफाई तौबा लोइबा मतुंगदा सक्सेसफुल होलकदोरिबनी पुमनमक असि UPI ददी फ्री ऑफ कॉस्ट लोइना सिजिन्नरिबनी असुमना मास्टरकार्ड अमदी विसा की डोमिनेंट असि इंडिया ददी हंथरकली असुमना UPI ना इंटरनेशनल की थाकता डोमिनेंट तौरकदरा हाइना विसा अमदी मास्टरकार्ड हारिबा कंपनी सिंग असिना UPI बो चौखलहनबा पामद्रिबनी हौजिसु RBI ना अनौबा फीचर कया अमा UPI दा हपचिन्नबगीदमक सेम साब लोइखरबनी मरुओइना हौजिक डेबिट कार्ड खक्ता UPI सिजिन्नबा यारिबासी क्रेडिट कार्ड सु एड तौसिन्दुना UPI सिजिन्नबा यानबगी फीचर असिन अदुगा अमना 123 पे हाबा अमा पुथोकलगा स्मार्टफोन सिजिन्नद्रबसु कीपैड तगी पेमेंट पीबा यानबगी फैसिलिटी असि मयामना फैसिलिटी सिंग असि खरे तपना सिजिन्नबा तारगसु मसी सुंसोय सोयदना फंगलगदबा अमदी चटनरगदबा फैसिलिटी सिंग अदु